पाव एन बिरेन लुचिंग मणिपुर लेंगाकी वातुना लेरप मिनिस्टर तरु ngasi ching lemba thoram amada Imphal gi Raj Bhavan da wasak tawkhre handak marak Manipur da ahingi matamda akanba nonglei nungsit laktuna amang ata thogan bagi chang hengadakle Wakta Municipal Council Ward number 2 da ngarang ahing yum ahum akanba nonglei nungsina humdoktuna mang takhanle amadi Manipur da ngasi miyoi mari nauna COVID-19 positive oikre laina asina maram oiduna mi sikibagi pau laite positivity rate chada ani dasmik ama oike Kurumjari hauzik pau sandok na pizari en birena luchingba Manipur lenga ki watuna leiba minister taru ngasi ching lemba thoramamada Imphal gi Raj Bhavan da wasak laukre ngasi en birena luchingba ani suban lenga ki cabinet minister oina wasak laukraba sing adudi letpau hauke technopal AC Dr Sapam Ranjan Singh Konthaujam AC Laishang Them Susindro Kurai AC Haikham Dingo Singh Sekmai AC Thongnaujam Basanta Singh Nambol AC amasung Kasim Vasum Jingai AC ni Manipur gi Governor Laga Nation Minister Tarukta Aron Bangakpa amasung office paibagi wasak lauhanki ningsingba yabadi haukiba March 18 da N Biren Singh Chief Minister oina wasak taubaga loinana Minister manga su wasak lauke makoy adudi Thongju AC dagi Thongam Biswajit Singh Singzamai AC dagi Yumnam Khemchan Singh Kangpokpi AC dagi Nemcha Kipken Bishnupur AC dagi Govindas Konthaujam amadi Tamai AC dagi Awangbau Nyumaini Handak marak Manipur da ahingi matamda akanba nonglei nungshit laktuna amangata thogan bagi chang hengalakle Kwakta Municipal Council Ward number 2 da Muhammad Azad Hassan Kauba miyoi amagi yauna yum ahum ngarang ahing akanba nonglei nungshina humdoktuna mang takhan khare ngarangi nonglei nungshit aduna yum ahum adu humduna puraklaga sabal laikai lambi da tasinduna lambi block tawduna laikre loinana ngarangi thaudok asida Azad Hassan gi mache Basnajan yum atek pagi una mahaki yum da tasilakpadagi soktuna aruba pibam da laikanari Glory Children Home thamna pokpi moirangi toilet bathroom amadi cook amadi helper kagi tin sing nonglei nungshina humdokpadagi home gi gate tasinduna gate amang ata thokan khare CCTV wire amadi internet connection wire su tat khare loinana administrative office room gi tin su amang ata khara thokre haina home asigi superintendent L Priyobata Singh na phongdorakle Nonglep tana tabadagi Manipur gi mafam kaya jing ningkhaiba amadi laikhom leinang kintharaktuna lambi chathok chasinda chawna apanba pikhre April 13 gi ahing dasu akanba nonglei nungshit lakpada state asigi mafam kaya da uwa kaya tudektuna manghan khre loinana electric pole kaya tekpadagi mai mutki yum kaya gi mathak kupatin humdokhi loinana telecommunication system da apanba thokhanki Imphal Jiribam Road National Highway 37 gi Khongsang Manaki IT Road Paringi Tamenglong amasung Dailong da landslide thokhe Kakching District ki manung chanba Wangpokpi Pangal Tabi dasu nonglei nungshitna yum kaya mangtakhanke Manipur da ngasi miyoi mari nongna COVID-19 positive oikre laina asina maram oiduna mi sikibagi pau laite Manipur COVID-19 command control room na positivity rate asi chada ani dasmik ama oiki haire hari bapungja asida miyoi taret covid agi faglaktuna discharge tawkhe housing state asigi COVID-19 case masing asi lakh ama lising kuntra taret subna kuntra mapal yaure loina laikidaba masing na lising ani chamakuni haire Imphal East ki SP M Pradeep ki supervision makhada narcotic cell gi OC inspector KH Dev Kumar na luchingba executive magistrate Imphal East amasung yada gi volunteer sing yawbati mamana ngarang Komidok Sorok Mapal Haikru Makhongi yum akoibada drug yonfam amat thogai khre haire Timasina Muhammad Sana Jawagi yumgi maya yokshilakpada sakhangdaba nupa ama yamna chingnaningai oiba maungda yum adudagi thoglakpa ubadagi faraga wahang pahong chathabada miyoi adudagi WY tablet sing yawba higok machuki gram kunmathoi lumba plastic ama fangkhe makhatana team aduna Muhammad Sana Jawagi yumda changsinduna thi humbagi thabak chathakhe
Maduda Mohammed Sana Jawbagi Loinabi Ibema Chahi Kuntaretna heroin powder gram taratrok license yaudaba single barrel ama mobile phone ani tablet phone ama amadi nongmai maru manga puthoraki amasung miyoi manga heroin sizinaramba thengnaki hairi miyoi manga adu rehabilitation center da sinakre thodogasiga mari lenana komidok sorok mapaldagi moinam sana sahi kunmapal apokpa moinam Yusuf Ali amadi Mohammed Sana Jawbagi Loinabi Ibema yaungna potlam sing aduga konana faduna aingi oiba thabak sing laukhanaba Haingang police station da sinakre hairi Chief Minister N. Biren Singh na Mayang Infalgi N. Tomcho Public Ground da Ayushman Bharat Health and Wellness Center HWC ki Block Health Mela amadi Telemedicine ngarang sangakhre. Tharamasi Manipur ki Anoba Sarkar na paikhatpa numit chamani ki action plan ga mari lenna pangthokpani. Haksang faganaba amadi miyamda lemna hidak phanghanbada meeting thamduna comprehensive primary health care phanghanba haibasi Prime Minister Narendra Modi ki wakhaloni hairi. Masina Mayang Imphal ki praja miyamda kanaba kaya pigani haina N. Birena phongdokhi. Manipur ki block Humfutara Romda Ayushman Bharat ki mari suba mapok kumon ga mari lenana health mela pangthokani hairaduna Manipur miyamna anaba lying bada tingadaba paisa hanta handuna CM ki health for all amadi CM ki haksel ki tengbang na miyamda kanaba pibak ngamle haina phongdokhi. Tharamasiga mari lenana Manipur lengak na tongan ba CIC amadi HWC singda paisa amadi khuchukulai sing donate tokhi. Caesar Medical College ki OPD lakliba tang taranipal dagi hangdoktuna Medical College asigi oina ana layeng haugadariba asida miyam amadi CHHT amadi PMJAY ki card paibiba singna khudong chaba lobinaba Caesar Hospital and Research Institute ke Managing Director Dr. Palin na phongdokre. Caesar Medical College ki OPD hangdokpaga mari lenana ngasi pangthokiba paugi mifam amada Dr. Palin na Medical College asida layengna bagidamak ticket thaba ayuki pung nipaldagi haugani amadi counter dagi lupa chama piba ticket ama kaklaga Medical College asida General Medicine, General Surgery ENT, Orthopedics, Obstetrics and Gynecology, Ophthalmology, Pediatrics, Respiratory Medicine, Dermatology amadi Psychiatry da lying ba yagani haina phongdokhi. Mahangna makataraduna Bharat Sarkar na leibag asida Medical College chama nauna hangduna Dr. Singh hena puthokna bagi pandabgi manungsana National Medical Commission NMC ki ayaba phangduna famung sani yangkhai leiba Caesar Medical College asida Bhairoi chama yangkhai Health Authority ga khanaduna nungtigi class tawba chahi asigi February dagi haukrabani haina su hangna phongdokhi. National Medical Commission na inspection tawada tawmatunda inspection tawmatunda permission pire matunda koi medical directorate ka chise hospital ka punna tawada ai ba college asida 156 masi moina mak mingchanna loikre Malemda Ladiba Maitei Singhi Ahum Suba Mifam, 3rd Plenary Session 2022, Delhi the World Maitei Council WMC na Sinduna, Western Court Janpat Road, New Delhi the Haying Pangtok Lagani. Reawakening our spirit of oneness Haiba Hiramda Pangtoka Dabat Thoram Asigi Mangjongana, Ngasisu Mifam Pangtok Tuna Kananaina Ke. Masigi Matangda WMC ki General Secretary Yambem Arun Maitei na Hai, Malemgi Oina Maitei Singhi Oiba Mifam, Delhi the 3rd Plenary Session 2022 Pangtok Chagani. Session asida miyamna saruk yabiu haina phongdokhi 3rd Plenary Session 2022 gi mangoinana pangthokpa mifamda WMC Central Executive Committee gi President Haikruzam Nabashyam, Vice President Waidhan Singh, Dr. KN Chan, WMC Manipur State Unit ki U Kunjo Singh, Maharashtra ki President amadi State Unit ki President amadi Secretary Singh su saruk yakhi. Ngasi first day asisu akoi first session yamna pung phana with lot of excitement harau ngai na degi di akoi manungda phongdok pangam da ba amado akoi na platform amani haina sagatse ba do yamna akoi 110% haina akoi achieve to bangam jai aduga miku kharagi matungda akoi second session su haujaragani masiga loina na akoi sinja langjari ba Organizing Committee ki Maigai Dagi, Central Executive Committee Maigai Dagi, overall WMC ki family Dagi,
मालेमदा लेरिबा मिपुम खुदिंगमनसु मियेंग ताबियु Prime Minister Narendra Modi na leibak asigi mipum khudingmak thagnaba afaba ising fanghanaba yumthong khudingi toti ising pinabagi pandamda laukhalakliba thaurang Jal Jeevan Mission gi makada oinam kendra gi manung chanba oinamda mamangi laingangna jatra hulamlaga semgatpa haudriba water supply scheme na hongnana semgatnaba amadi athuba matamda loisinaba oinam kendra gi MLA Irengbam Nalini na ngarang koina chatuna yengsinkhre Yengsin Kongchadaduda MLA Irengbam Nalini na haike oinam kendra gi mafam ayambada khundariba khulsing thaknaba afaba ising thakpa fangdana leiri adubu paliba lengak asiga tanaraga athubu matamda thaurang kaya paikhatuna kendra miyamgi awaba koknaba honagani oinamda semgatkadoriba water supply scheme asi tingkai amadi loktak pat ki torban oiriba oksoi patta pukri tawraga yangoi maril dagi ising chahi chuppa fangadabani masidagi ising logadaba oiba maramna thaurang asi loshilagadi chahi chuppa ising pibak ngamlagani haike yengsin khongchadaduda PhD Bishnupur gi makok thongba official singsu sarugyakhi Oinam ACG MLA Irengbam Ongbi Nalinibu Taubul gi miyam na taramna okpagi tharamama ngarang Taubul da pangthokre Taubul Development Committee NPP Oinam Kendra na sinkiba tharamaduda Ward Taruktagi Athenpot Singh Puduna lakpa ima singna MLA bu okpada saruk yakhe Tungda Hanagi Jila Parishad member TH Birana Warol Manga Yauba Taubul gi lambi semba school fagat hanba hospital upgrade tauba thaknaba afaba ising piba amadi yangoi gi fullibat lambi sembinaba aiba cherolama MLA da khusinaki tharamaduda amuko gi advisor Y Mani Khumana Taubul gi sunomduna hingliba miyoi singda pangba yaba mateng pangbiduna makoi gi sinfam hena fagat hanbinaba hotnabiyo haina MLA gi pukning chingsinki Miyamgi wafam sing taraba tungda MLA na mahakpu assembly da fida ama pibibagi damak thakat pafongdok pagaloinana lambi thong thaknaba ising amadi atai hiram kayada mari lenaba department singa tanaraga thabak pangthokani haina thajaba piki official singa seminarna isingi maramda isingi thaknaba ising sida amna awama madamma oibinina oiramda pakatedaba madu company ne pakatedaba government ki Jal Jeevan Mission ni makada pangthokadaba adumba scheme aduna oinamgi ekhoi party londam haitare park kamya nagnaba party londam da pakatnaba adumba kanba program adu mafamadu ki share adu masing official singa loina in necessary matang waina Papa Nuina Sida Sumi and Rashidi, Mapa Pulinda, Satuna, Yesanabadi, Aduma Programdo, Tandari Paugi Marakana Ten Babregamatang Longminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Breaking matungda makata pa pau pizari Palliative Care Foundation Society Imphal lingkhat ki bagi common thoranga mari lenana Imphal gi kangladagi mongsangai faubagi oiba cycle rally amang asi pangthokre cycle rally adu Janims ki director Professor Devena lamthake tharmaduda Professor Devena miyam gi yaifaba thabak thoram kaya pangthokliba Palliative Care Foundation asibu damdamasigi club amadi atai sangsan kaya na mateng pangbiu amadi saugat piu haina phungdokhe Palliative Care Foundation Society Imphal gi Secretary Dr. N. Subodasu Tharamaduda Sarugyakhe
Lamdam asida khundaminariba yelhomi furupcha singbu mapandagi haijilakpa mito miyangcha singna athingba laitana iramdam asida nongma kangdana leptana sangsilakibadagi yelhomi furupcha singda pirakliba achauba safu adubu kanjanaba English machamapal marifuda Manipur Mahiroi Singi Apunbalop All Manipur Students Union MSU Amadi All Manipur Students Coordinating Committee AMS-COC Anina Miyamga Kusam Naduna Changsin Kiba Ihauda Mamal Yamlaba Mahiroi Anina Tawaina Ponta Pikiba Numitpu Ningsingba Oina Chahi Kudingi April Gi Tang Tarataretpu Mikap Topa Numit Haina Thoram Pangtokuna Lakli Haina MSU Gi General Secretary Bikramjit Thadorapa Jerolaman Haidi Numidasida Iramdam Asigi Miyamna Makalamatagi Harau Kumhai Taubidanaba Mahiroi Loop Asina Miyamda Appeal Toropagaloinana Numid Asiga Marinaina State Level Essay Competition Amatha Sigi Tang Amada DM College of Arts Ta Importance of Inner Line Permit System in Manipur Migrants and Their Impact Respect Indigenous People's Rights in New Colonialism Haibat Theme Da Pangthokipa Competition Adugi Results Su Laukthok Nagani Haina Cheroladuna Makhatari Ngasi Ziribam District ki Babuparada Leiba RK Sanatombi Devi Vidyalaya gi Auditorium da Ima Imoinu Private Limited na Sinduna IEPL Mega Business Seminar and Awareness Program on Nahasingi Matam Amasung Punsi Haiba Tharamama Pangtokre. Tharamaduda Social Scientist and IEPL gi Advisor Dr. Danabir Laishram, IEPL gi Director Longjam Babasana, Imoinu Evergreen Society gi General Secretary Subhas Mayanglambam, Amadi IEPL gi CEO Ngangbam Binoina Sarugyaki, Tharamasi Thasigi Taratareta, Jari Bonda Pangtokani, Taranipaldana Lakipur Kasar, Kundana Guwahati Amadi, Kunmathoidana Hozaida Pangtokani Haidi. India ke Home Minister Amit Shah handak awang nongpoki lamdamda Hindi lonbu songsoi soidana class 10 forward tamhankadabani haiba wafamasi laibak thibani Manipur asi masagi oiba lon mayek leijaba maning makha tamna laingak charamba ningthau panba lamdamama oina chahi lising ani henbagi puwari leijai haibasi lamdamasi gi miyamda natana malemgi miyamna khanglaba wafamni Hindi asi Indian language ama oina malemna khanglibani Inat Yokhadlup EYL na Amit Shah gi firep asi hakchina lobaga loinana wafam asi yaningbe haibasi Manipur laingak amadi Bharat laingak ki mafamda phongdokchari haina lup asi ki cherol amana hairi Malemgi organization ama oiriba Habitat for Humanity India amadi Standard Chartered Bank anina kusam naduna Bishnupur district ki Moirang CHC amadi Churachandpur district ki Sagang PIC da medical gi oiba kuchukulai kaya piduna mateng pangkhre Organization asigi North East India in charge Levish Laibon Amadi Mahaki team na face masks, trolley, neonatal ventilator, pediatrics ventilator, ICU paramonitor, nebulizer machine, digital BP apparatus, humidifiers Amadi PPE sing mateng tauki. Habitat for Humanity India na medical equipment mateng taubirakpagi damak Moirang CHC Amadi Sagang PHC gi Medical Fraternity na thagatpa amadi nungaiba phongdokhi. N Biren Singh na ani subat termda amuk hana Manipur gi Chief Minister oirakpada VDF Welfare Association Thobal District na harauba amasung nungaiba phongdokpaga loinana Marat chetpa lengak ama matam sangna leiba oirasanu amadi
Iramdam Manipur nungai yaifaba ingtappa mikha pondaba iramdam ama oirasanu haina mapuda thaunizari haina cherol amada phongdorakli. BJP na lengak ahan bapaiba matamda BDF singi tauba yabat taugani piba yabat demand pigani haina CM na public meeting press and electronic media singda amadi mamang chahida pangtokiba taranithoi suba VDF Rising Day celebration da lautokpiramba thazaba mayamama ngasi fawba thabakta ontoktana thambiri amadi piba yaba demand honorarium hike service protection making of service seniority service book rank and file installation of separate VDF battalion pension system asina chingba kaya ama cabinet meeting da khanabinaba matam sangna takshanduna lakpani anisuba term asida CM na mamangda thabak oina pangthokpa ngamhaudragasu handaki term asidadi soidana VDF singna taliba demand kaya asi pitokani haibagi thazaba chawna thamdi amadi pitok piba ngamba oirasanu hainasu mapuda thaunizari haidi makha tarakpada VDF singi annually service extension chaliba chahi asigi March 13 da loikibana extension order thokpi dabana VDF singi March thagi honorarium su pitok pidana leidi service extension order asisu cabinet ta putoktuna athubada thokpiraga VDF singi awaba asi kokhan binaba nolokna hangachari hairi April 13 da Kangleipak Communist Party gi nifuni suba mapokumon thoram mapung oina KCP MFL gi 131 battalion da pangtokre 131 battalion da pangtokiba tharamasi KYKL MYL gi Deputy Finance Secretary L Ingbana athoiba mitung len KCP MFL gi Chief of Army Staff H Ibom Sana Tharamapo loinana KCP MFL gi G2 N Mani KYKL MYL gi 1st Battalion CO S Dhana amadi KCP MFL gi G3 M Robina mathang shimna maroiba lengbirakpa sing oiki haina S Mangal Secretary in Charge Information and Publicity Kangleipak Communist Party na press ta thadrok pacherol amada haire Athoiba mithuglena mairachu khatuna loinana thoram mapuna lupki firal chingkatuna thoram hagdokhe Kangleipak amadi Wesia gi yawol lanthengi damakta thawaina pontha pikraba athoba thobi singi mafamda haikat laikat tambaga loinana minute ani tumina leptona ikai khomna bodkhe thoram gi makha chatharakpa oina 131 battalion gi adjutant T Sayona lengbirakpa singbu taramna okpagi warol pikhi Mathangda ROTI Farembana Mifuni Thoirak Suba Lupki Mapong Numita Miyamda Pizaba Central Committee Chahigi Warol Pathoke Athoiba Mithunglengi Warol Piraduna L Ingbana Haike Miyoibagi Punsi asi akaknaba matamgi pankai manungda hingbane Aduna Aikoi Yawal Lanmi Singna Yawal Lantengnabagi Damakta Tawgadaba Tabak Sing asisu akaknaba matam amagi manungdani Aikoi gi Lantengna Sangdokliba Makai Awa ana hena nangadoribani aikhoigi haktakta yawol khongjel yangshina ba hotnaba yaba hotnagadabani karigumba fibam amatadasu aikhoi ninghanaba yade haike nifuni thoirak suba lupki mapok kumol thoramasi lupki central headquarter general headquarter training center amadi atai unit singdasu achamba tharanga loinana pangthokhe paugi marakta naten ba break matang longminasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkunmari chukna adongi yumda laktuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawduna booking tawi Breaking matungda makhataba pau pizari Ziribam district ki hek mayol fauduna chatliba National Highway 37 asi pibam tadre matam kuinadagi miyamna lambi asida chathok chashin tawbada nungai traba lambi matek asi koilas thaduna hena faba lambi ohelagani haina asa chawna tawnaram adu quality control tawduna koilas thakiba maramna hauzikti amuka hena fibam sokchille ningsing bayai matam kuinagi
जेल की ममांगदा चटलिबा लंबी असिगी फिबम यामना फत्तबा अमदी पोर्टहोल कया लैबदगी मतम मतमगी पुलिस सोशल वर्कर अमदी माइरोय लुप सिंगना सेमदुना लाकपनी लंबी असि फजना सेमबियु हाइबगी वाकत कया लानखटकी बसु लैरे अदुबु नेशनल हाईवे असि सेमबगी थबक नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन NHIDCL ना पाइख्रब मतुंगदा मसिगी मखादा लैबा सब कॉन्ट्रैक्ट ओइना लैबा Manipur Steel Industries India Limited na thabak asi sukibani matam kuina lambi sembidana lairambal lambi asi special arrangement ama tawraga ahanbada fazana leveling amadi WMB tharaba matung koilas thakibani adubu thabak sukiba adu quality control tawdabadagi ngasi lambi asigi fibam asi oirakpani haina jiri miyam na pendaba phongdorakle yamna maroiba lambi asi atubu matamda sembiyu haibasi jiri miyam gi wakatni hairi Jiribam district ki manung chana leiba nungkhal area si Tamenglong district ki onthokadabani haina aki akhang pirambagi matangda Jiribam Babuparada leiba apex body ama oiriba Jiri Development Organization JDO gi office da April 13 da paugi mifam ama pangthokre paugi mifam adu da JDO gi secretary Priyananda member sing loinana nungkhal laisabithol amadi manang nakpada leiba khul singi khunja singsu sarugyakhe JDO की सेक्रेटरी प्रियानंदन हाई अप्रैल की तांग तरा हुमदोई अयुक पुंग तरा मथोई रोम ताबा अदुवाइदा जिरिबाम की नुखाल विलेज दा खासिया की निंगथौ आमिंग जिरिबाम की विद्यानगर दा लैबा पाउसिंग फानकोटफाई की दया खासिया की मोनी हारिबा मियोई सिंह असिना जिरिबाम एरिया की नुखाल विलेज असिदा तमेंगलोंग की पुलिस अमदी तमेंगलोंग की खुंजा सिंह याउना मियोई निफु मुक लाकलगा नुखाल खुंजा सिंहदा खुल असिदा लाइनिंग लबदी तमेंगलोंगी चे चांग पाइगदबनी हाइरंबगा लोइनना अकी अखंग पिरमखे मफम अदुदा नौना सागत पयुंगी पिलर सिंह थुगाइरंबगा लोइनना खुंजा सिंहदा वार्निंग तौरमखे हाइरे थवोंग असि लाइबक थिबनी हाइरे मथक्ता पनखिबा मियोय मरी असिगी मथक्ता एक्शन लौखटकदबनी अमदी पालिबा लैंगाक असिनसु मीटिंग चंगबियु हाइना प्रियानंदना हाइखे करिगुंबा एक्शन लौखट पिरक्ट्रबदी JDO ना खुंजा सिंगल लोइनना खोंजंग चंगसिलगनी मरमसिना जिरिबाम के एडमिनिस्ट्रेशन अमदी मणिपुर लैंगाकना प्रॉब्लम असि सॉल्व तौबियु हाइना अपील तौखे पाउगी मिफम अदुदा सरुक याखिबा नोंखालगी खुंजा मोहम्मद हसन अहमद ना हाई तमेंगलोंग पुलिस खासिया के निंगथौ आमिंग जिरिबाम विद्यानगर दा लैबा पाउसिंग पानखोटपाई की दया अमदी खासिया की मोनी याउना लाकलगा नुखाल हारिबा खुलसी तमेंगलोंगी नि हाइना क्लेम तौरंबनी करिगुंबा मफम असिदा लैनिंगलबदी नुखालगी महुत्ता खेदागोर हाइगदबनी नत्रबदी लैबा यारोय हाइना सुकी हलमखे नुखालदा लैबा खुंजा सिंगना लमगी पता पाइरिबा असि तमेंगलोंगदा ट्रांसफर तौरो नत्रबदी खुलदगी तांथोकनी हाइनासु मखाताना की हलमखे लोइनना हारिबा खुलसिदा खुलाई पाइबा तमेंगलोंगी खुंजा सिंग लाकलमी हाइरे तमिलनाडु पुलिस लोरेना तमिलनाडु पब्लिक पुन्ना मियोय निफुमुक लाकलगा नुखाल पुन्नसिदा लैरिबा मियोय सिंदा एखोगी नखोय मफम असिदा लैगे हाइबा तारगदी मफम तमिलनाडु चेचांग डॉक्यूमेंट पाइगदबनी नखोय मफम असिदा लैगे हाइबा तारगदी मफम असि खेदागोर हाइगदबनी हाइबगी हाइदना मखोयदा थितन तौरंबा अमदी मखोय किहन खंगलंबा लोरना मफम अदुदा नौना सागथरिबा युम कई पिलरना सिंबा अकाय अतोय थोखलंबा लोरना मफम अदुगी खुंदा सिंदा वार्निंग तौरंबा सि अखोय सेना लाइबक थीबनी नोय जी सी तमेलोंग गी लमनियाबा नोय जिरिबाम गी लमनते नोय जिरिबाम दा लै से तमेलोंग गी लमनी नोय जिरिबाम गी लमनते अदुगा लैबा जारो नोयना नोय लेरेगा दिसिगा नोय तमेलोंग हाइरो अतै सिगा नुनखाल नते सी खुनगी मिंग खेदागोर हाइरो नत्रदि नोय लेबा जारोय दुमाय हाइरेबा मोयना मोय पुलिसु लाए अकोय कीरेगा करी हाइदोइना मी सु जामदे अकोय मी मरी मंगा तनी लेरिबेसे मफमदा अदो अकोय ना जाम कीरे मोय लागा दुमाय ना हाइरिबा मतमदा अकोय ना कीरेगा चले The Manipur Apex Handloom Weavers and Handicraft Artisan CS Private Limited na March kontra mathoidagi
April 12 fawba Delhi Hat Janakpuri New Delhi da exhibition ama pangthokre haide. Exhibition loisinbagi thoramda Kaisam Sanjeev Secretary Organization WMC CEC Director and CFO Global Mitai Foundation na Mitai Handicraft asida Mitai Ima Singh amadi Iche Ichal Singh ki charba thodang lei haike. Mitai na luhongbada taring na ahanbada mangchingduna nupa mayumda thenjinle Mitai ningol di self-dependent oijay amadi family da economically support to tawi haike. Loinana handloom bu sagat piu haina su mahang appeal tauke. Ibem Chaubi proprietor Masapa amadi buying and sourcing consultant Norwena textile and handloom course asi tamna haibaga loinana masida job professional amadi business tawa yabagi kudong chaba kaya lai haike. Jiribam ki Irawat statue mamangda Forest Department Jiribam amadi Friendly Environmental Warriors few Jiribam na kutsam naraga Sajibu Seraubaga mari lenana April 10 da miyam da lemna uchara yentoke. Uchara yentokpa aduda few Jiribam ki President Ketrimum Dayabanta Singh, Secretary Kangabam Sundar amadi member Singh Susarugyake. Uchara yentokpaga mari lenana few gi Kangabam Sundar na haike. Sajibu Seraubaga mari lenana Friendly Environmental Warriors few Jiribam na senduna miyam da uchara yentok chabani. Few gi maroiba pandam di asangba Jiribam ama ohen bani haike. Lakliba April gi tangkun gi pung nipal taba matamda Common Lampak Wrestling Hall da All Manipur Traditional Belt Wrestling Association AMTBWA na sinduna Belt Wrestling asiki trial selection pangthok lagani haina AMTBWA na thadorok patcherolaman hairi. Sanaroi Singh na birth certificate amadi photo passport ani puraktuna report taunaba khangan baga loinana trial selection asidagi khangatlaba Sanaroi Singh na first AITWPF Federation Cup Balbir Singh Juneja Indoor Stadium Raipur Chhattisgarh da lakliba megi tang taranithoi dagi taramanga fawba pangtokadaba championship asida saruk yagani haina cheroladuna makhatari. Hauziga roiba da maroiba pau amukhana. En bidena luchingba Manipur lenga ki watuna layakpa Minister Taru ngasi ching lemba thawram amada Imphal gi Ralbawan da wasak laukre. Handang marak Manipur da ahingi matamda akanban nunglay nukshit laktuna amangata thogan bagi chang hengalakle. Wakta Municipal Council Ward Number 2 da ngarang ahing yung ahum akan banonglay nukshit na hundok na mangtakan kre. Amadi Manipur da ngasi miyoy mari nauna COVID-19 positive oikre laina asina maram oiduna mi sikibagi pau laite. Positivity rate chada ani dasmik ama oike. Oni TV ki numidangi pau mideng tabiri pasingpo amakana kurumzari.